Kina Paite sing Hatkiba numit Paite sing ngarang Churachandpur district ke Harvon Bengda candle thanuna ningsingkhre ki commando da landaba thangmilan more police na formal arrest tawkhre China India amadi Russia pulakpa yai America na China India amadi Russia leiba ahum da economic bunker blaster bomb thadarakpa yabaga kiba leibana China India amadi Russia leiba punsilakpa yana leire drum lengang na leiba ahum asida economic ga chawba chaithing pina bathorang pumnamak paikhatpa loikhre haina report amana phongdorakhibani hairi Any Kuki tribe ST list ki lauthokna bawa from youth of Stern Jongam na Sawgalakli Thado MP Manipur amasung Maitai Alliance ki maikai degi Any Kuki tribe ase Manipur ki ST list ki lauthokadabani haina Bharat Sarkar ki Ministry of Tribal Affairs ta memorandum pisinduna taksin ki bawa from adu youth of Stern Yogam na mapungfana Sawgali hairi lubasina thadorok pacherol amana haribana thado MP Manipur amasung Maitai Alliance ki maikai degi tungan ba evidence kayada Yumfam oiraga memorandum pisin ki badu mapungfana Sawgali hairaduna Any Kuki tribe hairibasi ST list tagi lauthokadabani haina Bharat Sarkar da akanba wafam thamli Ministry ki maikai dagi su Indian Constitution ki makhada 1956 ki scheduled tribe and scheduled caste recognition da yumfam oiraga maduda yariba scheduled tribe sing adugi integrity mapungfana sawatkadabani hairakli Attack ki mangoina na Iran gi uranium mafam hongdokribra hangnarakli US na Iran ki nuclear facilities sing da attack chathadringai mangoina na Iran gi enrich tawraba weapons grade uranium sing adu mafam hongdoki haibagi khudam changdam sing satellite image amadi Israel ge intelligence service na piraki haina US ki New York Times na report tawrakre report aduna hai attack ki mangoina na Iran na enrich tawraba uranium kilogram 400 hena mafam hongdoktuna Safagadaba mafam da thamki hairiba kilogram 400 ki enriched uranium ase nuclear bomb tara rom saba yagadaba masak singni hairi Israel intelligence officials singna puthораkiba satellite photo da US ki strike ki mangoina na Iran gi Fordo facility da truck kaya khamduna leiba uki truck sing adu strike tawraba matungna mafam adu da amata leiramkhide masigi mathakta Israel amadi Iran gi lanthok tringai mangoina na International Atomic Energy Agency gi Inspector Singna Iran ki chada 60 rom enriched tawraba uranium thengna khrabani hai Ministry na mitai gi seso singa June kungatare tami fam pangthongna ba khangalakle amuko gi oina di saruk yarugadra yaroidra khangdri Manipur Legislative Assembly ki taragani thoi suba mikhal matung da link ki balai ngak tu February 10 2025 da resign tawholaga tha adugi taraga humdoi dagi Manipur da president role chana halakpadagi ahan boina mitai amasung kuki gi CSO singi mihut sing April 5 2025 ta Delhi da unahanduna wari sanahan khraba matung da ahumlak suba oina mitai gi CSO kharaga tha sigi kungatare ta New Delhi da pangthokadaba mifam da saruk yarana ba Ministry of Home Affairs MSA na Khangalakle hairi hiramasigi matangda All Manipur United Clubs Organization amuko gi president Nandoluwang na phongdorakpada tha sigi kungatare ta mifam pangtholagani amasung mifam asida saruk yanabagi dama wafam madu Home Ministry gi makhada leiriba HIV Manipur gi khuthangdagi tha sigi kungama thoi gi nungthilda khangalakibani hairi wafam asi ministry asigi makhada leiriba Intelligence Bureau gi khuthangda HIV Manipur da khangalakpagi matung inna hairakpa oiramgani khalli Karigumba mifam asida amukona saruk yagadaba oirabadi tha sigi kungataruk fawbagi manungda Delhi da thunglugadabani aduma pung asimaki oina di mifam pangthoklagani haiduna saruk yanaba khangalakkrabasu amuko gi maikai dagi chatuna saruk yarugadra natraga yaroidra haibagi mafam leikhai tadri hairaki handak pangthokani Hairakliba mifam asi parliament ki nongju mifam mamangda Manipur gi lan gi waroisin puragnaba UN lengang na leptana mathau taba thabak sing pangthokli haiba thongnaba tawrakpa mali adubo lan horakpadagi sathok chasin tawba yaraktriba national highway sing bu thingjilakliba sidi athuba matamda Home Ministry na araiba pambai puthoktuna hotnaraga mahausagumna sathok chasin tawba yahalakani haibigi thajaba leire hairiki amuko gi president makhata na hai Mang masagi oinadi nung laibadagi hospital da operation tawduna layeng lubana hojiksu hakchangi fibam mahausagumna kankhatri aduga amuk ogi advisor oibadagi ahanba mifamna saruk yaruba ahal amasu masa nungaite haina phongdorokpa leiri pumnamasigi mathakta tha sigi kungatare ta pangthokani hairiba mifam asida ngasi fawbagi oinadi amuko gi maikai dagi chapchaba firef ama leuba leitri adumopu amuko gi oina ahal laman singa tanaraga chatpa natraga chattabagi firef lawgani hairaki Mifam asida saruk yaranaba amuko da suhairakpanina April 5 2025 ta Ministry asina sinduna Delhi da pangthokiba mifam ama sumamang thagi kungatare sasu saruk yaranaba khangalakpadagi chatuna Home Ministry gi official singa unakiba tailup singda su soiduna pau piraklamgani haibigi thajaba lei hairaki adubu mifam asina kadai fawbo Manipur gi wathok asigi waroisen puraknaba hotnabada
ꯊꯧꯗꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯈꯟꯅꯗꯨꯅ ꯂꯦꯞꯊꯣꯛꯀꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯦꯄ꯭ꯔꯤꯜ 5, 2025ꯇ ꯃꯩꯇꯩꯒꯤ ꯂꯨꯞ ꯑꯅꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ CSOꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ MHAꯅ ꯁꯤꯟꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝ 6ꯈꯛ ꯄꯨꯊꯣꯔꯛꯇꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯗ ꯀꯨꯀꯤ ꯖꯣꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯃꯗꯨꯕꯨ ꯑꯌꯥꯕ ꯄꯤꯗꯨꯅ ꯃꯁꯥꯒꯤ ꯈꯨꯌꯦꯛꯁꯤꯡ ꯄꯤꯌꯨ ꯌꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯩꯇꯩꯒꯤ CSOꯁꯤꯡꯒꯤ ꯑꯣꯏꯅ ꯃꯃꯥꯡ ꯊꯥꯒꯤ 23ꯇ MHAꯅ ꯀꯧꯔꯛꯇꯨꯅ ꯗꯦꯜꯂꯤꯗ ꯎꯅꯈꯤꯕꯗꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯂꯨꯞ ꯑꯅꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯁꯨ ꯂꯨꯞ ꯑꯅꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯎꯅꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ BJPꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ MLAꯁꯤꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯩꯕꯣꯡ ꯃꯅꯨꯡꯒꯤ ꯇꯤꯜ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯥ? MLA ꯂꯣꯀꯦꯁꯣꯔ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯈꯤꯔꯣꯏ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯄꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ MLAꯁꯤꯡꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯈꯣꯏꯕꯨ ꯍꯩꯕꯣꯡ ꯃꯅꯨꯡꯗ ꯂꯩꯕ ꯇꯤꯜ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁ MLA TS ꯂꯣꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯒꯤ ꯑꯍꯥꯟꯕ ꯆꯍꯤꯒꯤ ꯃꯦꯔꯤꯇꯣꯔꯤꯌꯁ ꯑꯦꯋꯥꯔꯗ 2025 ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕꯗ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯝꯖꯥ 2023ꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕ, ꯃꯌꯨꯝ ꯃꯀꯩ ꯃꯩ ꯆꯥꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯁꯥꯒꯤ ꯌꯨꯝꯐꯝꯗ ꯆꯪꯕ ꯐꯪꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯟꯖꯦꯟꯅꯗꯨꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯀꯩꯗꯧꯉꯩ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯒꯦ, ꯌꯨꯝꯗ ꯆꯪꯕ ꯐꯪꯒꯗꯒꯦ ꯑꯃꯁꯨꯡ ꯏꯪ ꯇꯞꯄ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯅ ꯆꯍꯤ 2 ꯍꯦꯟꯅ ꯈꯥꯡꯂꯛꯂꯤꯕ ꯇꯥꯟꯖꯥꯁꯤꯗ ꯂꯩꯕꯥꯛꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯉꯥꯡꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯤꯇꯩꯒ ꯀꯨꯀꯤꯒ ꯅꯨꯡꯁꯤꯅꯕ ꯌꯥꯅꯕ ꯄꯨꯔꯛꯇ꯭ꯔꯤꯕ ꯃꯈꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈꯟꯕ ꯃꯤꯍꯨꯠꯀꯤ ꯂꯩꯉꯥꯛ ꯁꯦꯝꯈꯤꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯉꯥꯡꯒꯗꯕ ꯋꯥꯐꯝ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯐꯨꯔꯨꯞ ꯑꯅꯤꯅ MLA ꯄꯨꯝꯅꯃꯛ ꯀꯧꯔꯒ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯌꯥꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠꯇ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈꯪꯗꯕ ꯑꯉꯥꯡꯅ ꯉꯥꯡꯕꯗꯧꯅ ꯉꯥꯡꯉꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯂꯥꯎꯊꯣꯛꯄꯤꯔꯣ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕꯤꯔꯣ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯒꯗꯕ, ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯅꯤꯡꯊꯤꯅ ꯈꯪꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯄꯤ-ꯃꯄꯥ ꯑꯣꯏꯔꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯂꯝꯗꯝꯁꯤꯗ ꯃꯤꯌꯥꯝꯅ ꯈꯟꯕ MLAꯁꯤꯡ ꯀꯧꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃ-ꯅꯣꯡꯃꯒꯤ CSOꯁꯤꯡ ꯑꯃꯃꯝ ꯀꯧꯗꯨꯅ ꯉꯥꯏꯍꯥꯛ-ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯪꯈꯤ꯫ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯛꯆꯤꯟꯅ ꯂꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯂꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯧꯗ꯭ꯔꯕꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯎꯊꯣꯛꯄꯤꯔꯣ꯫ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯔꯒ ꯉꯝꯅꯕ ꯂꯩꯕꯥꯛ ꯉꯥꯛꯆꯔꯒꯦ꯫ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯍꯟꯗꯨꯅ ꯊꯝꯒꯦ ꯍꯥꯏꯕ ꯁꯦꯟꯇꯔꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯌꯨꯑꯦꯁꯅ ꯇꯥꯏꯁꯤꯟꯅꯗꯨꯅ ꯁꯤꯖꯐꯥꯌꯔꯗ ꯌꯥꯅꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯨꯔꯕ ꯃꯇꯨꯡ ꯂꯥꯟ ꯂꯦꯞꯇꯕꯗꯒꯤ ꯇ꯭ꯔꯝꯞꯅ ꯑꯊꯤꯕ ꯋꯥꯍꯩꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯗ ꯆꯩꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯅ ꯏꯔꯥꯟꯗ ꯆꯠꯊꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯉꯔꯥꯡ ꯏꯔꯥꯟꯅ ꯀꯇꯥꯔꯗ ꯂꯩꯕ ꯌꯨꯑꯦꯁꯀꯤ ꯕꯦꯖꯇ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯁꯣꯟꯕ ꯄꯥꯎꯈꯨꯝ ꯑꯣꯏꯗꯨꯅ ꯌꯨꯑꯦꯁꯀꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯁꯣꯛꯍꯟꯈꯤꯗ꯭ꯔꯕꯁꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯦ ꯍꯥꯏꯔꯗꯨꯅ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯑꯗꯨꯅ ꯑꯣꯏꯍꯜꯂꯒ ꯏꯔꯥꯟꯒꯤꯁꯨ ꯃꯥꯏ ꯉꯥꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯆꯥꯎꯊꯣꯔꯛꯇꯅꯕ ꯍꯣꯠꯅꯁꯤ, ꯂꯣꯏꯅꯅ ꯌꯨꯑꯦꯁꯅ ꯇꯥꯏꯁꯤꯟꯅꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛ ꯋꯥꯔꯤ ꯁꯥꯔꯒ ꯌꯥꯅꯕ ꯄꯨꯔꯛꯈꯤꯕ ꯁꯤꯖꯐꯥꯌꯔ ꯑꯗꯨ ꯆꯠꯅꯍꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯂꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯁꯤꯖꯐꯥꯌꯔꯒꯤ ꯋꯥꯐꯝ ꯂꯧꯊꯣꯛꯇꯨꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯁꯤꯖꯐꯥꯌꯔ ꯑꯗꯨ ꯆꯠꯅꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯅ ꯃꯈꯥ ꯇꯥꯅ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯅꯗꯨꯅ ꯃꯐꯝ ꯈꯔꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤꯕꯒꯤ ꯄꯥꯎ ꯂꯩꯈꯤ꯫ ꯏꯖꯔꯦꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯤꯖꯐꯥꯌꯔ ꯑꯗꯨ ꯏꯔꯥꯟꯅ ꯊꯨꯒꯥꯏꯔꯛꯄꯅꯤ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯐꯥꯌꯔ ꯊꯨꯒꯥꯏꯗꯨꯅ ꯀꯥꯞꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯁꯤꯖꯐꯥꯌꯔ ꯆꯠꯅꯕ ꯍꯧꯔꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯃꯈꯥ ꯇꯥꯅ ꯀꯥꯞꯁꯤꯟꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯅꯦꯇꯣꯒꯤ ꯁꯃꯤꯇꯤ ꯌꯥꯎꯕ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯄꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯊꯤꯕ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯗꯨꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟ ꯑꯅꯤꯃꯛꯄꯨ ꯆꯩꯔꯗꯨꯅ ꯈꯨꯗꯛꯇ ꯏꯖꯔꯦꯜꯁꯨ ꯂꯥꯟꯗꯥꯕ ꯂꯦꯞꯇꯨꯅ ꯃꯈꯣꯏꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯏꯔꯥꯟꯒꯤ ꯑꯦꯌꯔ ꯁ꯭ꯄꯦꯁꯇꯒꯤ ꯀꯧꯊꯣꯛꯀꯗꯕꯅꯤ ꯑꯃꯁꯨꯡ ꯏꯔꯥꯟꯁꯨ ꯁꯤꯖꯐꯥꯌꯔꯒꯤ ꯋꯥꯐꯝ ꯊꯨꯒꯥꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯖꯐꯥꯌꯔꯒꯤ ꯃꯇꯥꯡꯗ ꯆꯃꯝꯅꯕ ꯂꯩꯕꯗꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯋꯥꯍꯪ ꯇꯧꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯖꯔꯦꯜꯒꯤ PM ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯌꯨꯑꯦꯁꯅ ꯇꯥꯏꯁꯤꯟꯅꯈꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯏꯖꯔꯦꯜꯅ ꯌꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯅꯁꯨ ꯌꯨꯑꯦꯁꯅ ꯇꯥꯏꯁꯤꯟꯅꯈꯤꯕ ꯁꯤꯖꯐꯥꯌꯔ ꯑꯗꯨ ꯏꯔꯥꯟꯅ ꯌꯥꯔꯦ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯆꯩꯔꯛꯁꯤꯗ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯈꯥꯃꯦꯅꯦꯏꯅ ꯁꯤꯖꯐꯥꯌꯔ ꯑꯁꯤꯅ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯄꯨꯛꯅꯤꯡ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯐꯤꯚꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ, ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯔꯣꯏ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯌꯨꯑꯦꯁꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯝꯕ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛꯅ ꯏꯔꯥꯟꯕꯨ ꯅꯝꯊꯔꯝꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯔꯥꯟꯒꯤ ꯏꯟꯔꯤꯆ ꯇꯧꯔꯕ ꯌꯨꯔꯦꯅꯤꯌꯝ
ꯁ꯭ꯇꯣꯛ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯤ꯫ ꯃꯈꯥ ꯇꯥꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯏꯈꯠꯇꯨꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯌꯨ.ꯑꯦꯁ.ꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦ.ꯗꯤ. ꯚꯦꯟꯁꯅꯁꯨ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁ꯭ꯇꯣꯛ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯨ.ꯑꯦꯁ.ꯀꯤ ꯃꯤꯗꯤꯌꯥ ꯆꯦꯅꯦꯜꯗ ꯋꯥ ꯉꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯆꯌꯣꯜ ꯑꯅꯤ ꯑꯍꯨꯝꯁꯤꯗ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯊꯕꯛ ꯂꯧꯈꯠꯂꯛꯀꯗꯒꯦ ꯌꯦꯡꯂꯒꯅꯤ ꯍꯥꯏꯈꯤ꯫